आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी लेबाक असिगी मिकोक थीबा सेंसस लिसिंग अनि कुंतरेट लाक्लिबा एप्रिल अमदगी हौरगनी सेंसस लिसिंग अनि कुंतरेट असि लेबाक असिगी 13 लक सुबा सेंसस नि अदुगा भारत न निंगतंबा मतुंगदगिना 9 लक सुबनी ngasi New Delhi da paugi mifam amada wa ngangbada Bharat ki Registrar General amasung Census Commissioner Mrityunjoy Kumar Narayan hai yungkok thibagi thabak asi sahi asigi April amadagi September kunthra phawda Rajya amadi Union Territory singna namit kunthra ni manungda pangthokani mahakna hai census listing ani kuntareta self enumeration gi khudong chaba pire masi namit kunthra ni yungkok thibagi hek mangoinana namit 15 ni gi manungda tawba yagani Shri Narayan hai self enumeration portal asi lol 13 ta phangani mahakna hai ahan ba tangka ki hangada wang sing hanana notify tokre ani suba tangka ki su matam jana phonglakani mahakna hai caste enumeration di census asigi ani suba tangka ta tawgani Pradhan Mantri Narendra Modi nomagi khongchat ta hayeng Gujarat ta chatkadauri khongchat aduda Shri Modi na Mahavir Jayanti gi thoramda Gandhi Nagar da Samrat Samprati Museum sangagani Mafam duda tinba miyam da suwa ngangani Mahavir Jain Ardhana Kendra ki campus ta leba museum asida tongan ba masa taret hangdoktuna Bharat ki sabhyata ki top topa saktam ching utkani Bihar ki Mukhyamantri amasung Janata Dal United ki President Nitish Kumar Rajya ki Vidhan Parishad ki member pham thadokre Hadakta mahakpo Rajya Sabha member oina khankiba adudagi Sangvidhan ki channa patha matung inna mahak pham thadokibani JDU ki MLC Sanjoy Gandhi na Shri Nitish Kumar na pham thadokpagi serol adu Vidhan Parishad ki Chairman Awades Narayan Singh da pisinki Patna da pongmi sing da wangangbada Rajya ki makok thongba Mantri Vijay Kumar Chaudhary na wafam adu da ponglokladun hai Sangvidhan ki channa patha matung inna khongthang adu lokhalakpani Mukhyamantri pham thatokpagi matang da chu official oina athubada lakthoklagani hairi Shri Nitish Kumar tha asigi 13 ta lamba yaudana Rajya Sabha member oina khankibani Amoromda BJP National President Nitin Nabin chu ngasi Bihar Vidhan Sabha gi MLA pham thadokre mahak chu tha asigi horakpada Rajya Sabha member oina khankibani Lok Sabha na ngasi the Insolvency and Bankruptcy Code Amendment Bill lising ani kunmanga voice vote ta pass tokre bill adu hana select committee da thadarubani Lok Sabha da bill adu khanabagi pakum da sel thum mantri Nirmala Sitharaman hai Insolvency and Bankruptcy Code asi isam samna sendol khongatnaba pambai oina sijinaba natte kanagadaba sitharaba lalon itiki thaboksing kannaba selgi polum kohnaba amasung udyoki magun manghandana thamnabagi chatna kanglon amani BJP ki makok thongba lusingbasing amasung kendra gi mantri sing Piyush Goyal Kiren Rijiju amadi Dr. Sukanta Majumdar yawba dolgi mihur kangbu amana ngasi election commission ga unakre tungda pawmising da wangangbada Shri Rijiju na hai Nongsu Bengal da ningtamna amasung chumna mikhal pangthokadabani mahak hai Nongsu Bengal gi Mukhyamantri amasung Trinamool Congress ki lusingbi Mamata Banerjee amadi mahaki dolna Rajya du gi mikhal gi thabak thoram punamak hijack tawre Nongsu Bengal gi matang da makhoina nongnangba poklibasing adu commission da khanghanki amasung sumna amadi ningtamna mikhal pangthoknaba tangai phadaba thabaksing lokhatkani haina commission na thajaba pirakle haina chu Shri Rijiju na phongdokhi Nepal gi hanagi Pradhan Mantri KP Sharma Olibu Kathmandu District Court na numit mangani judicial custody da thamkhre Shri Oli amasung lebak adugi hanagi Griha Mantri Ramesh Khak mamang sahi September da Jenji ihau namthabada Chennai haibagi damak haukiba thangja nimita phakibani ihau aduda mi 63 siki nauna sengkiba Balendra Saha Sarkarna ahanba cabinet mifamda Jenji ihaugi matangda sengkiba prop commission gi report thabakta onthoknaba warep lokhiba nonganbaga makhoibu phakibani District Court ki Information Officer na hai hanagi Pradhan Mantri Oli Masagi Haksang ki pibam phattabadagi court ki hearing adu virtual oina yaukhi Shri Oli hauji Kathmandu gi Maharajganj da leiba Tribhuvan University Teaching Hospital da layengli pauloijare